Hi, Mummy Hofsta, mayambu ikono khurumjariko. Net, adaidi Wi-Fi baiba, adaidi mapanda leiba khara khatang khanaba natana. Saigi kitang di gyan daba oi darka oi mapan leibe Manipur mapandagi thuoga ko leiriba isinnaw kuki isinnaw oiro kamba. Kitang do oisu na thamoidu da khalo na chinthibagi kai da ka oige. Mapanda leiba akhoi puraga laaga sembigadaba mafamdo adu mafamdo thanamo khangaba noi myan ithu na mai mathu nang paisa paibani nang kitang keno tawbani adu tawbani na taunabado kai kandoino haibani da noi wakhan khangaba kichikitang khallo haibani da CMJ Manipur je fa CMJ khaba ka ngahal eraga noigi keno doctorate oibun 75% hill da thada di 10% thada adu di India da oiriba pose loina valley area gi type taneba khamba Manipur da leibe only amani khataneba khamba ado budget khar yengalaga budget khar keno tawraga adugumadu di tawhallakano khamba ai tawroi ga nakuta nongoi pairaga net internet su tha taruk tai thingangre noi akan jira kai khalamdoino Manipur praja mayam achumba mayam leiba ki da oiro maitai do oiro adugi internet to thingabani na nganga do sakka do mapan da leiba ta da akhoi masem khanaraga akhoi masem launaraga na mai mathu sak thu adu to ba da to ba ngari man ba adu to ba na thibong di kai charangane tang government ge India government ai nahan haidro noida India government changane free da khangaba minnai oil leiramgane khangaba loina ne aje any communities khangaba pula punjalaga kano tawraga fajana kano tawje haibane sir biden to ido nangi generation nangi afaba nangi mafamda thamaknabagi potne ba khangaba nangwanda amangam ta leite ba khangba asi UP Bihar da mangiba Yogi Adityanath na tawriba court ki mayam do kai sakharge noibo amta hairo ne noi wakhano amta yengone mayam haiba comment pi as bulldozer kai sakre afau tawne mamangi sarkar soima sir sumai tawrga semtok sine sumai tawrga tawjine ma'am appreciate oina mayam manaraga akhoi communities mayam khanarga hauji kai thoi India international da khangaba repeats maitai ga haja akhoi shauning de khamba nang nasan nupi imdudi akhoi kalda chatle ba khangaba thamoi do kitang chawthu kaino noijo Manipur da du kuina hingai ba du kuina sahi 13 manga hingai sahi 30 nifu hingai do nangi namana pa du na no mata tamak tabro kondom puraga chalaga saida amani thengnaraga adaidi asam rifle amani thengnaraga aduda depend tawbra ba loina achang chana braba loina ado ngangna gumje akhoi Diwali pangthok taba akhoi ningol chako pangthok taba je akhoi thamoi da ju thi nungai te ba khangba nangbu Christmas pangthok kera kangtoi da awai ba dharma khara pora ga khangaba ai Christmas ai Christian dharma chalami muni baptist tawrami ba mine baptist pok tawraga Bible lo pari hoji kangaba achumba chatlo khangaba nasa do achumba chatlo adugini ekhoina ngang ije khangaba nasa do achumba chatlo achumba mafamda leina phoino nomai pairaga lal hawra karimta oiroi haije aina nahandagi khangaba adu noi karim khangde ba khangaba kitang dadi khangbiyo haibani da noina comment piraga deidi aduni adani na kiham khangallaga adu tawgadoba akhoida nate ko khangaba kari shu adugumda phangado nate khangaba nangi na punsi do adum ma tawni ai kanano nang kanano na aina hana thikala kane ba khangaba nang Manipur da poi natra certificate Manipur gi lengri Aadhaar card Manipur gi lairangani khamba nang han thikala kane ba khangaba aina nang han thikala kane ba khangaba adu khango haiba ani da Indian policy gi matungina chatlo ba khangaba kitang du chatlo khangaba aina ngoi pairamni ai aduni adani na phawgano ba khangaba ningha tambadi cylinder kana dauge India government da cylinder tawridi noini
kuki masa ngai ni kuki ki la lo khudi ma loina selen da tar ka so na chabi lon biu adu to biu nang naning na kha tam ding am draga mai tai masa tai na bu di kana de khangwa mai tai gi la lo bom na ngasi ning kha tam ge na cylinder tawrabra ning ka tam na taw man ta li ba phang da narin jaw da ne wa su nga ka no ba khama noi khangwa noi di no ngani as so on the Indiana keno lau thore sahi manga gi aduga na ben ga lau thore noi di no ngane wa khangwa akhoi no pi de khangwa si de dum hana da gi sahi marphu maudra da gi adum chalaga la khrab ne khamba ai gi ipai pu mayam si grab ne khangwa noi ngarang han nang khat tholopan ngakha noi na adumaina depend tawraga Manipur da chana nega di khangano khangaba ai pai ma do na ngasi bo cylinder tawrumbro Manipur praja leiriba communities any communities kudima freedom leinaba nuaina leinaba na tawne hoi India na pi democracy ni khamba ngasi Myanmar da taliba ama tawriba mayam noi no ne khamba Mizoram da noi nasana su mayam la kare chela kare hꯧji Manipur da mu kai tawr ke ngo akoi di adum thingani noi lambi do thingjan grabni la kano na taluro India government da yang khai sang kera humpu sang kera talak kadore son da gi khangaba adu talan lo adu gane changal lo noi ge India government ge yana bni na khangaba changan biro aduga adum phajana ba sembiro kaba noi ma sema muk la sa hatok na ro adi India government da amuk keno to ro moi ka pinu yone bom thadar mi do karai thadar mi nom te yone sisu idea ma ne nang na ngang ning nang na haining nang na sakning na punga ngang no ba nang na comment ama namai do namai jing do thola ga ji social media dam ta wa ngang lo ne naril lai ra ga di na thona lai ra ga di adu do ba da to ba hui thu adu do ba da to nang chidane aina ne loina hapa ga di ko si na si to bani si ni ai gi comment sing ai lei bani adu to bani hapa ga di koi amat phajana roi ba noi khangaba narin do khar khar lei yo khangaba narin do khar khar lei yo ba khangaba aina han jo hai dana sarbide na kai ha ge do nangi na punchi nang semja ga do saktu drug la lo laga smoking tawraga India da Asia gi manung da kano da gi porokpa drugs mayam do phari Tripura da phari ba ma da phari mayam maitai masam yaude naga masam yaude muslim amani yawm be ai ko aduga amarom da kuki machagi maming atani ngasi go list lei je khangaba khangmo hai ba ni da khangaba sa na lairik lai shoite drug chana bhonai drug lalona bhonai mi mangan na bhonai laik tammi ro kai tammi no noi tammi du bo amta noi namana pa do na drugs lalolo na hobada ki torok paraba sigum mayam je ai haira ke wa khangaba kiran namai do kai yo khangaba kidang namai do kai wa hai ba ni da engon da ki halak tana dai di keno taw dana ga tawri torokanu ko khamba Manipur da lai je aina nahan de haidana Manipur sarkar se ai maitai masa moina ai Manipur masa moina ai naga masa moina ai muslim masa moina Manipur da lai ba government je nangi khatana te ba khangaba only chiefs India gi khangaba adu khatang khanbi bo haiba ni nu yu khangaba comment biba matam da wakhan khitang khal lo khamba nang na ngasi thole nang namana ne paisa mayam pirang gane ba ya yam nunga helam gane ba khangaba thololo mapan thololo thengna ji lo nangi huran ba mayam asida private company da adai call center da thabak tawra khar leiri dana thololo all over India ungagal amta laune noi khangaba yengjina somaina karam bam da leigi ji khangaba nang na tawriba character do di khangde na sana ai like tamaga comment ama pa ba comment ama pibe yai adai comment ama thomba yai ga na kama Delhi da laiba university gi macha yam yami ko si manung da khangaba kota yam pangba khangaba
ꯑꯩꯈꯣꯏ ꯈꯪꯗꯕ ꯅꯠꯇꯦ ꯅꯁꯥ ꯅꯁꯥ ꯍꯣꯠꯅꯧ ꯈꯪꯕ IAS IPS ꯑꯣꯏꯅꯕ ꯈꯪꯉꯕ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯃꯊꯛꯇ ꯂꯧꯅꯕ ꯈꯪꯉꯕ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯌꯥꯝ ꯂꯧꯔꯛꯏ ꯏꯟꯇꯔꯅꯦꯁꯅꯦꯜꯗꯐꯥꯎ ꯃꯃꯤꯡ ꯃꯌꯥꯝ ꯆꯠꯂꯤ ꯅꯣꯏ ꯅꯃꯥ ꯅꯄꯥꯗꯨꯅꯗꯤ ꯇꯥꯛꯑꯝꯃꯣꯏꯕ ꯑꯩꯅ ꯅꯃꯥ ꯅꯄꯥ ꯄꯜꯂꯦꯅ ꯑꯗꯨ ꯍꯥꯏꯔꯛꯀꯅꯨ ꯑꯩꯒꯤ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯁꯇꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯪꯉꯕ ꯇꯥꯛꯁꯦ ꯍꯩꯁꯦ ꯈꯪꯉꯕ ꯀꯔꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯈꯪꯉꯕ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯄꯩꯅꯦ ꯑꯣꯜ ꯑꯣꯚꯔ ꯋꯥꯔꯜ ꯃꯌꯥꯝ ꯃꯆꯥ ꯊꯦꯡꯅꯔꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯕꯤꯍꯥꯔ ꯃꯆꯥ ꯊꯦꯡꯅꯔꯒ ꯒꯨꯖꯔꯥꯠ ꯃꯆꯥ ꯊꯦꯡꯅꯔꯒ 29 ꯁ꯭ꯇꯦꯠ ꯂꯩꯔꯤꯁꯦ ꯀꯦꯔꯂꯥ ꯃꯆꯥ ꯊꯦꯡꯅꯔꯒ ꯑꯩ ꯀꯩꯗꯧꯅꯤ ꯑꯩ ꯀꯔꯝꯕ ꯃꯐꯝ ꯂꯩꯅꯤ ꯀꯔꯝꯕ ꯃꯐꯝꯗ ꯗꯤꯄꯦꯟ ꯇꯧꯅꯤ ꯕꯤꯍꯥꯔ ꯃꯆꯥꯒꯨꯝꯕ ꯑꯗꯩꯗꯤ UP ꯃꯆꯥꯒꯨꯝꯕ ꯏꯟꯗꯤꯌꯥꯗ ꯑꯁꯦꯡꯕ ꯊꯦꯡꯅꯈ꯭ꯔꯕ ꯈꯪꯕ ꯃꯅꯤꯄꯨꯔ ꯂꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝꯃ ꯈꯨꯕꯥꯡ ꯊꯥꯖꯤꯜꯂꯒ ꯁꯦꯝꯕꯤꯕ ꯌꯥꯏꯗꯅ ꯈꯪꯕ ꯑꯗꯨ ꯈꯪꯉꯕ ꯑꯁꯦꯡꯕ ꯑꯁꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯅ ꯀꯅꯥꯝꯇ ꯊꯦꯡꯅꯕ ꯉꯝꯃꯣꯏ ꯈꯪꯕ ꯌꯥꯝ ꯁꯣꯟꯕꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯆꯠꯂꯨ ꯀꯩꯅꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯈꯪꯕ ꯑꯩ ꯃꯌꯥꯝ ꯐꯅꯕꯅꯦ ꯍꯥꯏꯁꯦ ꯐꯅꯕ ꯇꯧꯔꯛꯏ ꯈꯪꯕ ꯇꯧꯁꯤ ꯌꯦꯡꯁꯦ ꯑꯩꯈꯣꯏꯗ ꯄꯤꯗꯕꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯄꯨꯟꯁꯤꯟꯁꯦꯕ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯦꯕ ꯈꯪꯉꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝ ꯋꯥꯔꯧꯒꯅꯣꯕ ꯈꯪꯕ ꯀꯣꯛꯊꯨ ꯄꯥꯜꯂꯦ ꯍꯥꯏꯔꯛꯏꯁꯦ ꯑꯩꯅ ꯈꯪꯉꯕ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯍꯧꯕ ꯅꯠꯇꯦ ꯍꯧꯕꯁꯨ ꯅꯣꯏꯅ ꯍꯧꯔꯛꯄꯅꯤ ꯍꯧꯔꯗꯤ ꯐꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯅꯤ ꯀꯔꯝꯕ ꯃꯐꯝꯗ ꯗꯤꯄꯦꯟ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯈꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯅꯣꯏꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯠꯈꯤꯕꯗꯣ ꯑꯗꯨꯝꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯉꯕ ꯅꯣꯏꯁꯨ ꯃꯌꯥꯝ ꯍꯥꯠꯂꯤꯀꯣ ꯑꯃꯠꯇ ꯍꯦꯟꯅꯗꯦ ꯑꯃꯠꯇ ꯁꯤꯡꯊꯥꯅꯕ ꯌꯥꯗꯦ ꯅꯣꯏꯅꯁꯨ ꯔꯤꯚꯦꯟꯁ ꯇꯧꯔ ꯍꯥꯠꯂꯤ ꯑꯩꯈꯣꯏꯅꯁꯨ ꯔꯤꯚꯦꯟꯁ ꯇꯧꯔ ꯍꯥꯠꯂꯤ ꯅꯪ ꯉꯁꯤ ꯈꯟꯅꯔꯒ ꯅꯪ ꯉꯁꯤ ꯆꯥꯟꯅꯔꯒ ꯅꯪꯉꯁꯤ ꯅꯨꯡꯉꯥꯏꯔꯒ ꯀꯔꯤꯁꯨ ꯁꯃꯥꯖꯁꯤꯗ ꯄꯨꯔꯛꯀꯗꯧꯕ ꯅꯠꯇꯦ ꯍꯌꯦꯡ ꯏꯟꯗꯤꯌꯥꯅ ꯅꯪ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯅꯣꯛꯏꯑꯕ ꯉꯁꯤꯁꯨ ꯅꯣꯛꯏ ꯀꯩꯅꯣ ꯏꯟꯗꯤꯌꯥꯅ ꯃꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯖꯅꯨ ꯃꯣꯏ ꯃꯁꯦꯟ ꯀꯛꯊꯠꯅꯖꯅꯨ ꯃꯉꯛꯁꯝ ꯀꯛꯊꯠꯅꯖꯅꯨꯅ ꯃꯣꯗꯤꯁꯦ ꯃꯅꯤꯄꯨꯔ ꯃꯆꯥꯔꯕ ꯑꯝꯇ ꯍꯪꯉꯛꯀꯦꯅ ꯅꯣꯏꯗ ꯃꯣꯗꯤꯁꯦ ꯃꯅꯤꯄꯨꯔꯔꯕ ꯃꯅꯤꯄꯨꯔ ꯑꯃꯤꯠ ꯁꯥꯍꯒꯁꯦ ꯃꯅꯤꯄꯨꯔ ꯃꯆꯥꯔꯕ ꯅꯪ ꯋꯥ ꯀꯩꯅꯣ ꯇꯥꯕꯤꯗꯣꯏꯁꯦ ꯈꯪꯉꯣ ꯍꯥꯏꯕ ꯋꯥꯅꯤ ꯁꯤꯒꯨꯝꯕꯁꯦ ꯈꯪꯉꯕ ꯈꯔꯁꯨ ꯈꯪꯕ ꯕꯤꯔꯦꯟ ꯋꯥ ꯇꯥꯒꯗ꯭ꯔꯣ ꯆꯠꯂꯒ MLA 10 ꯋꯥ ꯇꯥꯒꯗ꯭ꯔꯣ MLA ꯍꯨꯝꯐꯨꯒꯤ ꯋꯥꯗꯣ ꯇꯥꯒꯗ꯭ꯔꯕ ꯀꯅꯥꯝ ꯇꯥꯔꯣꯏꯕ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕ ꯗꯤꯄꯦꯟꯁꯨ ꯈꯤꯇꯪ ꯂꯩꯕꯤꯌꯣꯕ ꯈꯪꯕ ꯃꯅꯤꯄꯨꯔ प्रजाꯒꯤ ꯏꯃꯣꯁꯟ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯀꯩ ꯇꯥꯅꯤ ꯀꯔꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯔꯒ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤꯁ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕ ꯆꯞ ꯃꯥꯟꯅꯔꯒ ꯆꯠꯂꯒ ꯁꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯗꯕ ꯌꯥꯔꯣꯏꯅ ꯇꯧꯔꯛꯁꯦꯕ ꯈꯪꯕ ꯅꯪ ꯄꯥꯝꯃꯤꯗꯣ ꯂꯣꯏ ꯐꯪꯒꯅꯤ ꯍꯌꯦꯡ ꯅꯪ ꯐ꯭ꯔꯤꯗꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯂꯥꯟ ꯍꯧꯔꯤꯗꯣ ꯅꯪꯉꯣꯟꯗ ꯀꯩ ꯊꯨꯡꯍꯟꯗ꯭ꯔꯒꯦ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯅꯪꯉꯣꯟꯗ ꯀꯩ ꯊꯨꯡꯍꯟꯗ꯭ꯔꯒꯦ ꯑꯃꯔꯣꯝꯗ ꯑꯩ ꯑꯃꯨꯛ ꯍꯪꯉꯒꯦꯅꯦ ꯑꯩ ꯉꯁꯤꯐꯥꯎ ꯂꯥꯟ ꯍꯧꯕ꯭ꯔꯕ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯅꯪꯉꯣꯟꯗ ꯌꯨꯝ ꯃꯩ ꯊꯥꯔꯨꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯨꯕ꯭ꯔꯥ ꯅꯪꯅ ꯏꯝꯐꯥꯜꯐꯥꯎ ꯂꯥꯛꯑꯦ ꯑꯩꯅ ꯅꯍꯥꯟꯗꯩꯁꯨ ꯍꯥꯏ ꯏꯝꯐꯥꯜ ꯃꯆꯥ ꯈꯔꯅ ꯑꯣꯛꯇꯕ ꯈꯔ ꯒꯨꯂꯤ ꯆꯥꯕ ꯈꯔꯅ ꯅꯣꯏ ꯃꯁꯦꯟ ꯒꯨꯂꯤ ꯌꯣꯟꯅꯕ ꯑꯗꯩꯗꯤ ꯆꯨꯔꯨꯞ ꯊꯛꯅꯕ ꯑꯗꯩꯗꯤ ꯌꯨ ꯊꯛꯄ ꯑꯗꯩ ꯅꯝꯕꯔ 4 ꯆꯥꯕ ꯈꯔꯅ ꯎꯁꯤꯠꯅꯔꯝꯗꯕ ꯌꯥꯏ ꯈꯪꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯕꯅꯦꯕ ꯅꯣꯏꯗ ꯑꯗꯨꯒꯨꯝꯕ ꯆꯥꯝꯊꯣꯛꯄꯒꯤꯁꯨ ꯋꯥ ꯅꯠꯇꯦ ꯊꯃꯣꯏꯁꯤꯗ ꯑꯗꯨꯝ ꯁꯣꯛꯑꯒ ꯂꯩꯒꯅꯤ ꯈꯪꯕ ꯑꯗꯨ ꯈꯪꯉꯨ ꯈꯪꯕ ꯃꯃꯤ ꯍꯣꯞꯁꯅ ꯉꯁꯤꯐꯥꯎ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯔꯕꯐꯥꯎꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯦ ꯈꯪꯉꯕ ꯇꯣꯛꯑꯁꯦ ꯈꯪꯉꯕ ꯁꯤꯒꯤ ꯃꯔꯝꯗ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯐꯅꯕ ꯇꯧꯋꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯑꯐꯕ ꯃꯌꯥꯝꯁꯨ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯑꯐꯕ ꯃꯌꯥꯝꯁꯨ ꯂꯩꯔꯛꯄ ꯑꯣꯏꯁꯅꯨ ꯈꯪꯕ ꯅꯪ ꯉꯁꯤ ꯅꯪꯒꯤ ꯑꯙꯥꯔ ꯀꯥꯔꯗꯇꯣ ꯀꯥꯏ ꯁꯥꯒꯦ ꯆꯨꯔꯆꯥꯟꯄꯨꯔꯅ ꯁꯥꯕ꯭ꯔꯣ ꯅꯪꯒꯤ ꯑꯙꯥꯔ ꯀꯥꯔꯗꯇꯣ ꯃꯅꯤꯄꯨꯔ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯤꯄꯨꯔꯅ ꯁꯥꯔꯝꯒꯅꯤ ꯈꯪꯕ ꯑꯗꯨꯗꯣ ꯍꯥꯏꯐꯦꯠꯇꯪ ꯈꯟꯕꯤꯌꯣꯕ ꯈꯪꯕ ꯎꯕꯤꯌꯣꯕ ꯈꯪꯕ ꯅꯪ ꯃꯦꯖꯣꯔꯥꯝꯅ ꯑꯣꯟꯊꯣꯛꯄ ꯌꯥꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯈꯪꯕ ꯑꯣꯟꯅꯤꯡꯉꯦꯅ ꯑꯣꯟꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣ ꯈꯪꯕ
ꯑꯗꯨꯒ ꯃꯥꯏ ꯃꯇꯨ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯀꯥꯟꯗ ꯉꯥꯡꯕꯗꯨꯗꯤ ꯉꯥꯡꯒꯅꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯈꯪꯕ ꯈꯤꯇꯪꯁꯨ ꯔꯦꯁꯄꯦꯛ ꯇꯧ ꯑꯟꯗꯤꯁꯤꯄ꯭ꯂꯤꯟ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯩ ꯁꯨꯝ ꯈꯟꯕ ꯅꯣꯏ ꯅꯌꯨꯝꯗꯒ ꯃꯤꯒ ꯂꯥꯛꯄꯁꯦ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯨꯕ ꯑꯩꯁꯨ ꯂꯋꯥꯏ ꯃꯆꯥꯅꯤ ꯈꯪꯕ ꯑꯩ ꯉꯁꯥꯏꯗꯩ ꯍꯥꯏꯗꯣ ꯈꯪꯕ ꯂꯋꯥꯏ ꯃꯆꯥꯅꯤ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯨꯕ ꯑꯩ ꯌꯥꯝ ꯍꯩꯔꯨꯕ ꯅꯠꯇꯦꯕ ꯈꯪꯕ ꯈꯤꯖꯤꯛꯇꯪꯁꯨ ꯈꯟꯖꯦꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯏꯟꯗꯤꯌꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯟꯗꯤꯌꯥ ꯑꯩꯈꯣꯏꯕꯨ ꯆꯥꯅꯕ ꯑꯩꯈꯣꯏꯕꯨ ꯀꯣꯟꯅ ꯉꯥꯛꯀꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯈꯪꯕ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯀꯣꯟꯅ ꯉꯥꯛꯀꯦ ꯀꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔ ꯂꯩꯕꯅꯣ ꯀꯣꯟꯅ ꯍꯧꯔꯛꯀꯦꯕꯀꯣ ꯈꯪꯕ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯀꯨꯀꯤ ꯃꯆꯥ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯀꯨꯀꯤꯅ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯁꯦꯡꯕ ꯈꯪꯕ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤꯀꯣ ꯁꯨꯡꯐ ꯐꯔꯣꯏ ꯈꯪꯕ ꯃꯅꯤꯄꯨꯔꯗ ꯑꯁꯨꯛ ꯐꯖꯅ ꯉꯥꯡꯉꯤꯕ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤꯗோ ꯅꯀꯣꯛꯇꯣ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯍꯥꯏꯀꯣ ꯑꯩ ꯁꯥꯎꯅꯤꯡꯉꯛꯄꯩꯅꯦꯕ ꯅꯣꯏꯗ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯈꯪꯕ ꯅꯣꯏ ꯁꯥꯎꯅꯣꯕ ꯈꯪꯕ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯍꯥꯏꯕ ꯋꯥꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯅꯣꯏ ꯌꯥꯗꯦ ꯅꯣꯏꯒꯤ ꯂꯥꯜꯍꯧꯕ ꯅꯣꯏꯒꯤ ITLF ꯅꯣꯏꯒꯤ ꯑꯗꯨ ꯑꯗꯥꯅ ꯗꯤꯄꯦꯟ ꯇꯧ ꯂꯩꯈ꯭ꯔꯦ ꯈꯪꯕ ꯅꯣꯏ ꯀꯥꯏ ꯐꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯗ ꯑꯗꯥꯗꯅ ꯆꯤꯟ ꯊꯤꯅꯔꯒ ꯈꯟꯅꯔꯒ ꯒꯤꯠ ꯀꯥꯟꯅꯔꯒ ꯁꯣꯝꯗꯒꯤ ꯐꯣꯟ ꯇꯧꯔꯒ ꯃꯩꯇꯩꯅ ꯑꯗꯨ ꯍꯥꯏꯌꯦ ꯑꯗꯩ ꯀꯨꯀꯤꯅ ꯑꯗꯨ ꯍꯥꯏꯌꯦꯅ ꯁꯨꯝ ꯇꯧꯅꯔꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯈꯤꯇꯪ ꯈꯜꯂꯣ ꯑꯗꯨꯒꯨꯝꯕ ꯆꯤꯟ ꯊꯤꯅꯕꯗꯣ ꯁꯨꯃꯥꯏꯅ ꯇꯥꯏꯄꯤꯡ ꯇꯧꯕꯤꯔꯅꯣꯕ ꯈꯪꯕ ꯅꯣꯏ ꯃꯌꯥꯝꯁꯦ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯁꯣꯂꯨꯁꯟꯗꯣ ꯄꯨꯔꯛꯅꯕꯒꯤ ꯑꯃꯈꯛꯇꯪ ꯂꯩꯌꯦꯕ ꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯁꯤꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯉꯁꯥꯏ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ITLFꯀꯤ나 ꯑꯃ ꯆꯠꯈ꯭ꯔꯦ ꯑꯩꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩ ꯅꯍꯥꯟꯗꯩ ꯅꯣꯏ ꯂꯥꯟꯖꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨ ꯇꯧꯔꯦꯅ ꯍꯥꯏꯖꯧ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯍꯣꯏ ꯈꯔ ꯂꯩꯀꯣ ꯃꯃꯥ ꯃꯄꯥ ꯍꯥꯠꯂꯨꯕ ꯑꯗꯨ ꯇꯧꯔꯨꯕ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯥ ꯑꯗꯩꯗꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯂꯝꯕ ꯃꯩꯇꯩꯅ ꯃꯌꯥꯝ ꯂꯩ ꯅꯪꯁꯨ ꯁꯥꯎꯅꯤꯡꯕꯩꯅꯤ ꯑꯃꯅ ꯑꯃ ꯍꯦꯟꯅꯕ ꯅꯠꯇꯦ ꯑꯃꯅ ꯑꯃ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯈꯜꯂꯣ ꯍꯥꯏꯕ ꯋꯥꯅꯤꯗꯈꯪꯉꯕ ꯈꯤꯇꯪ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯝꯇ ꯈꯟꯗꯦ ꯈꯪꯉꯕ ꯇꯣꯛꯁꯦꯕ ꯈꯪꯉꯕ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯃꯃꯤ ꯍꯣꯞꯁ 17 ꯃꯤꯅꯠ ꯂꯧꯔꯦ ꯈꯪꯉꯕ ꯈꯤꯇꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯐꯕ ꯃꯐꯝꯗ ꯂꯩꯅꯕ ꯍꯣꯠꯅꯁꯤ ꯈꯪꯉꯕ ꯁꯤ ꯉꯁꯤ ꯆꯥꯎꯈꯠꯈ꯭ꯔꯤꯕ ꯕꯦꯡꯒ꯭ꯂꯣꯔ ꯄꯨꯅꯦ ꯃꯍꯥꯔꯥꯁꯇ꯭ꯔ ꯃꯨꯝꯕꯥꯏ ꯆꯥꯟꯗꯤꯒꯔ ꯆꯥꯎꯈꯠꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯦ ꯅꯪꯗꯤ ꯉꯁꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯗꯨ ꯂꯩꯔꯦ ꯑꯗꯥ ꯇꯧꯔꯦ ꯂꯣꯏ ꯃꯨꯛꯑ ꯂꯩꯌꯦꯕ ꯈꯪꯉꯕ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟꯒꯤ ꯆꯦꯟꯖ ꯇꯧꯔꯛꯄ ꯑꯗꯨꯝ ꯇꯥꯕꯅꯤ ꯑꯩ ꯅꯍꯥꯟꯗꯩ 5G ꯆꯠꯂꯦ 6G ꯆꯠꯂꯦ 7G ꯆꯠꯂꯦꯅ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯍꯥꯏꯋꯦ ꯐꯖꯕ ꯃꯌꯥꯝ ꯁꯦꯝꯕꯤꯔꯦ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝ ꯇꯧꯕꯤꯔꯦ ꯑꯗꯨ ꯅꯣꯏ ꯉꯁꯤ ꯀꯗꯥꯏ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯃꯥꯏꯔꯦꯟ ꯑꯃ ꯆꯥꯔꯒ ꯑꯗꯩꯗꯤ ꯍꯤꯡꯒꯣꯜꯗ ꯁꯨꯃꯥꯏꯅ ꯀꯣꯕꯤ ꯈꯔ ꯂꯦꯜꯂꯒ ꯁꯨꯝ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯅꯤꯗ ꯅꯁꯥꯗꯨ ꯊꯣꯛꯂꯛꯑꯣ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯇꯥꯟꯒꯦꯅꯦ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯒꯦꯅꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯪꯕ ꯀꯥꯏ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯁꯨꯝ ꯃꯥꯡꯍꯜꯂꯒ ꯁꯨꯝ ꯊꯝꯃꯒꯗꯤ ꯑꯁ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯊꯕꯛ ꯇꯧꯗ ꯌꯥꯗꯦꯅ ꯂꯣꯏ ꯈꯟꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯧꯖꯤꯛ ꯋꯥꯏꯁꯦ ꯀꯥꯏꯗꯅꯣ ꯃꯅꯤꯄꯨꯔꯗ ꯂꯥꯏꯔꯕ ꯃꯌꯥꯝ ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯕꯒꯤ ꯈꯪꯉꯕ ꯊꯕꯛ ꯁꯨꯅ ꯆꯠꯅꯕꯗꯣ ꯍꯧꯖꯤꯛ ꯏꯔꯥꯡ ꯇꯧꯔꯝꯃꯤ ꯀꯅꯥꯝ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯀꯔꯤꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯒꯣꯔꯃꯦꯟꯠꯀꯤ ꯊꯥꯗꯔꯛꯄ ꯊꯤꯀꯥꯗꯒꯤ ꯀꯩꯗꯒꯤ ꯑꯃꯗꯒꯤ ꯑꯍꯩꯁꯤꯡ ꯈꯔꯅ ꯄꯩꯁꯥ ꯄꯥꯏꯕ ꯈꯔꯅ ꯃꯥꯒ ꯌꯥꯅꯗꯕ ꯈꯔꯅ ꯈꯟꯅꯔꯒ ꯐꯨꯅꯔꯒ ꯊꯣꯝꯅꯔꯒ ꯑꯗꯨꯗꯅꯤ ꯂꯥꯟ ꯊꯣꯛꯂꯛꯏꯁꯦ ꯇꯣꯛꯁꯤ ꯀꯥꯟꯗꯦ ꯈꯪꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯆꯨꯝꯅ ꯍꯤꯡꯁꯤ ꯆꯨꯝꯅ ꯂꯩꯁꯦ ꯑꯩ ꯅꯣꯏꯗ ꯋꯥꯈꯔ ꯉꯥꯡꯉꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯣꯛꯁꯤꯡꯗꯣ ꯍꯟꯇꯣꯛꯎ ꯈꯪꯕ ꯅꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗ ꯅꯣꯏ ꯍꯧꯖꯤꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣꯕ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯐꯪꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯉꯤꯁꯦ ꯍꯥꯏꯕꯗꯣ ꯅꯣꯏꯗ ꯑꯩ ꯃꯥꯏꯗꯤ ꯈꯣꯏꯔꯝꯃꯀꯣ ꯈꯨꯠꯇꯤ ꯁꯨꯡꯅꯣ ꯅꯣꯜꯂꯣꯏ ꯈꯪꯕ ꯈꯨꯠꯇꯤ ꯁꯨꯡꯅꯣ ꯅꯣꯜꯂꯣꯏꯕ ꯅꯣꯏꯗ ꯈꯪꯕ ꯍꯥꯏꯔꯛꯑꯣ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯨꯇ꯭ꯌꯨꯕ ꯂꯩꯔꯅꯤ ꯑꯃ ꯂꯩꯔꯅꯤ ꯇ꯭ꯋꯤꯇꯔ ꯂꯩꯔꯅꯤ ꯃꯌꯥꯝ ꯂꯩꯔꯅꯤ ꯁꯤꯒꯨꯝꯕ ꯃꯔꯝꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯪꯍꯜꯂꯛꯑꯣꯕ ꯈꯪꯉꯕ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯏꯟꯗꯤꯌꯟꯒꯤ ꯅ꯭ꯌꯨꯁꯀꯤ ꯃꯇꯨꯡꯗ ꯃꯅꯤꯡ ꯏꯟꯅꯔꯒ
ꯑꯩ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯨ ꯇꯧꯏꯅ ꯇꯧꯕꯗꯨꯗꯤ ꯀꯥꯟꯅꯗꯦꯕ ꯈꯪꯉꯕ ꯄ꯭ꯔꯣꯄꯣꯒꯟꯗꯥ ꯇꯧꯕꯗꯨꯗꯤ ꯈꯪꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯉꯁꯤ ꯅꯪꯅ ꯄ꯭ꯔꯣꯄꯣꯒꯟꯗꯥ ꯇꯧꯔꯤꯗꯣ ꯉꯁꯤ ꯏꯟꯗꯤꯌꯥꯟꯒꯤ ꯅ꯭ꯌꯨꯁꯇ ꯅꯪꯅ ꯂꯥꯜ ꯍꯧꯔꯛꯄꯗꯒꯤ ꯑꯦꯅꯤ ꯅ꯭ꯌꯨꯁꯇ ꯃꯤꯅꯠ 5 ꯊꯥꯕ꯭ꯔꯥ ꯃꯤꯅꯠ 2 ꯊꯥꯕꯤꯕ꯭ꯔꯕ ꯅꯣꯏꯒꯤ ꯅꯊꯛꯇ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯇꯅ ꯁꯣꯝꯗ ꯐꯣꯀꯁ ꯑꯗꯨ ꯇꯧꯕ ꯉꯥꯛꯇꯅꯦ ꯈꯪꯕ ꯀꯟꯁꯦꯞꯂꯤ ꯈꯪꯖꯦꯕ ꯁꯛꯁꯨ ꯈꯪꯕꯤꯌꯨꯀꯣ ꯃꯌꯥꯝ ꯍꯥꯠꯀꯦꯁꯨ ꯍꯥꯠꯈꯣ ꯑꯩ ꯊꯋꯥꯏ ꯂꯧꯒꯦꯁꯨ ꯂꯧꯈꯣ ꯈꯪꯕ ꯁꯤꯕꯗ ꯀꯤꯒꯗꯧꯕ ꯃꯤ ꯅꯠꯇꯦ ꯈꯪꯕ ꯀꯥꯞꯅꯤꯡꯒꯦꯔꯥ ꯈꯣꯡꯅ ꯀꯥꯞꯀꯦꯔꯥ ꯁꯤꯗ ꯀꯥꯞꯀꯦꯔꯥ ꯁꯤꯗ ꯃꯥꯡꯍꯟꯈꯣ ꯅꯣꯏ ꯃꯌꯥꯝꯒꯤ ꯐꯅꯕ ꯇꯧꯕꯤꯔꯝꯕꯅꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯐꯅꯕ ꯑꯆꯨꯝꯕ ꯉꯥꯡꯕꯤꯔꯝꯕꯅꯤ ꯈꯪꯉꯕ ꯑꯩ ꯃꯇꯨꯡ ꯚꯤꯗꯤꯑꯣ ꯅꯣꯏꯅ ꯀꯃꯦꯟ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯣꯏꯗ ꯈꯪꯉꯕ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔ ꯒꯃꯦꯟꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯇꯥꯏꯅꯔꯤ ꯃꯔꯝ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗ ꯇꯥꯏꯅꯧ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯪꯅ ꯇꯧꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯅꯪꯅ ꯐꯪꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗ ꯇꯥꯏꯅꯗ꯭ꯔꯤ ꯃꯔꯝ ꯀꯩꯒꯤꯅꯣꯅ ꯑꯩ ꯍꯥꯏꯗ꯭ꯔꯣ ꯅꯣꯏꯗ ꯑꯗꯨꯒ ꯉꯥꯡꯅꯤꯡꯗꯦꯀꯣ ꯅꯣꯏꯁꯦ ꯈꯪꯉꯕ ꯑꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯀꯣ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯇꯤꯟꯅꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩ ꯈꯪꯉꯕ ꯀꯟꯁꯦꯞ ꯇꯧ ꯈꯪꯉꯕ ꯃꯣꯏꯒꯤ ꯃꯊꯃꯣꯏꯗꯣ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯆꯨꯝꯃꯛꯄ ꯈꯪꯉꯕ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯕꯗꯒꯤꯁꯨ ꯅꯣꯏ ꯈꯔꯅ ꯁꯥꯒꯠꯀꯅꯣꯕ ꯈꯪꯉꯕ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯈꯪꯕ ꯕꯥꯏ ꯁꯪ ꯋꯥꯄꯤꯡ ꯕ꯭ꯂꯣꯛꯁꯅ 21 minutes ꯂꯧꯔꯦ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯑꯔꯣꯏꯕꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯠ ꯑꯣꯐ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯦ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯐꯕ ꯚꯤꯗꯤꯑꯣꯗ ꯑꯐꯕ ꯃꯐꯝꯗ ꯐꯖꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯄꯨꯊꯣꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯁꯛꯇꯣ ꯊꯤ ꯃꯥꯟꯒꯦꯔꯥ ꯀꯩꯅꯣ ꯇꯧꯒꯦꯔꯥ ꯋꯥꯍꯩ ꯋꯥꯇꯥꯅ ꯑꯗꯨꯝ ꯃꯤꯁꯦ ꯑꯗꯨꯝ ꯊꯣꯝꯕꯅꯤ ꯈꯪꯉꯕ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯉꯁꯤ ꯍꯣꯏ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯇꯥꯏ ꯅꯨꯡꯉꯥꯏ ꯇꯥꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯅꯣꯏ ꯃꯌꯥꯝ ꯑꯩꯅ ꯅꯣꯏꯁꯦ ꯁꯥꯎꯍꯟꯕꯅꯤ ꯑꯃꯔꯣꯝꯗ ꯁꯥꯎꯍꯜꯂꯒ ꯌꯦꯡꯉꯣ ꯅꯣꯡꯃꯇ ꯆꯥꯃꯤꯟꯅꯔꯛꯏꯅꯤ ꯆꯥꯛ ꯄꯣꯛꯈꯝ ꯑꯃꯇ ꯆꯥꯛ ꯀꯩꯅꯣꯝꯇ ꯆꯥꯃꯤꯟꯅꯔꯛꯏꯅꯤ ꯑꯗꯩꯗꯤ ꯈꯔ ꯅꯥꯏꯀꯣ ꯑꯁ ꯅꯣꯏ ꯀꯟꯈꯤꯕꯅꯤ ꯑꯗꯨ ꯇꯧꯈꯤꯕꯅꯤ ꯈꯪꯕ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯈꯪꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯪꯒ ꯑꯩꯒ ꯆꯥꯃꯤꯟꯅꯕ ꯅꯪꯒ ꯑꯩꯒ ꯍꯤꯡꯃꯤꯟꯅꯕꯗꯣ ꯈꯪꯕ ꯑꯗ ꯄꯥꯔꯁꯦꯟꯇꯦꯖ ꯑꯗꯨ ꯄꯤꯔꯦ ꯑꯗꯥ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯅꯪ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯐꯪꯅꯤꯡꯕꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗ ꯗꯤꯄꯦꯟ ꯇꯧꯒꯅꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯈꯪꯉꯕ ꯅꯪ ꯁꯨꯖꯧ ꯅꯣꯝꯖꯧ ꯍꯤꯡꯖꯧ ꯈꯪꯕ ꯅꯪꯅ ꯋꯥꯔꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯇꯧꯔꯁꯤ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯥꯜꯂꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯇꯧꯁꯦꯕ ꯍꯧꯖꯤꯛ ꯈꯪꯕ ꯑꯁꯦꯡꯕꯩꯅꯦ ꯅꯪꯅ ꯐꯪꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯅꯪꯅ ꯇꯧꯅꯤꯡꯉꯤ ꯃꯌꯥꯝꯗꯣ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯁꯤ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯧ ꯍꯣꯏ ꯃꯄꯥꯟ ꯊꯣꯛꯂꯛꯄꯩꯅꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯃꯄꯥꯟ ꯊꯣꯛꯂꯛꯄꯩꯅꯦꯕ ꯈꯪꯉꯕ ꯎꯔꯤꯕ ꯃꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯋꯥꯏꯗ ꯂꯥꯛꯑꯀꯥꯟꯗ ꯏꯝꯐꯥꯜ ꯃꯅꯨꯡ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯅꯤꯡꯗꯒ ꯁꯨꯃꯥꯏꯅ ꯀꯣꯛ ꯍꯣꯠꯇ꯭ꯔꯣ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯈꯪꯕ ꯂꯣꯏ ꯈꯟꯗꯥꯕꯅꯦ ꯈꯪꯉꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯐꯦꯛꯇꯔꯤ ꯂꯩꯇꯦ ꯊꯝꯕꯤꯗꯦ ꯏꯟꯗꯤꯌꯥ ꯒꯔꯃꯦꯟꯅ ꯈꯪꯉꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯊꯝꯕꯤꯗꯦ ꯃꯅꯤꯄꯨꯔꯁꯤꯗꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ JNK ꯗꯧꯅ ꯁꯨꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯍꯟꯕ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯊꯦꯝꯃꯒ ꯁꯨꯃꯥꯏꯅ ꯆꯥꯊꯣꯛꯑꯒ ꯑꯩ ꯒꯃꯦꯟ ꯗꯤꯄꯦꯟ ꯇꯧꯕ ꯅꯠꯇꯦꯀꯣ ꯈꯪꯕ ꯆꯥꯊꯣꯛꯑꯒ ꯂꯣꯏꯅ ꯆꯠꯂꯒ ꯄꯨꯔꯒ ꯁꯥꯟꯅꯕꯅꯦꯕ ꯑꯗꯣ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯀꯩ ꯍꯥꯏꯒꯦꯗ JNKꯒ ꯅꯣꯔꯠ ꯏꯁꯀꯁꯦ ꯀꯛꯊꯠꯁꯤ ꯍꯥꯏꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯏꯟꯗꯤꯌꯥ ꯒꯃꯦꯟꯒꯤ ꯃꯊꯛꯇ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯈꯪꯉꯕ ꯃꯣꯏꯁꯦ ꯏꯟꯗꯤꯌꯥꯗ ꯏꯟꯀꯝ ꯑꯃꯠꯇ ꯀꯥꯔꯛꯇꯕꯅꯦ ꯔꯣꯗ ꯇꯦꯛꯁ ꯑꯗꯨ ꯇꯦꯛꯁ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯈꯪꯉꯕ ꯃꯣꯏꯒꯤ ꯐꯟ ꯕꯖꯦꯠ ꯀꯩ ꯑꯗꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯥꯛꯇꯕꯅꯤ ꯅꯣꯔꯠ ꯏꯁꯀ ꯑꯗꯩ JNKꯁꯤꯒ ꯀꯛꯊꯠꯁꯦꯅ ꯍꯥꯏꯌꯦꯕ ꯌꯥꯅꯤꯡꯕ꯭ꯔꯣ ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨ ꯈꯪꯕꯤꯔꯣ ꯃꯌꯥꯝ ꯈꯪꯕ ꯑꯩꯅ ꯁꯥꯎꯕꯒꯤ ꯑꯃ ꯇꯧꯕꯒꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯀꯪꯂꯩꯁꯥ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤ ꯉꯥꯛꯄꯤꯒꯅꯤꯀꯣ ꯁꯥꯎꯕꯁꯨ ꯌꯥꯗꯦ ꯋꯥꯔꯧꯕꯁꯨ ꯌꯥꯗꯦ ꯈꯤꯇꯪ ꯅꯣꯂꯦꯖ ꯂꯩꯍꯧꯁꯦꯕ ꯈꯪꯉꯕ ꯁꯨꯝ ꯑꯩꯈꯣꯏꯅ ꯎꯔꯛꯄ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯨꯕ ꯃꯇꯝꯗ ꯈꯪꯉꯕ ꯑꯩꯈꯣꯏ ꯁꯤꯗꯒꯤꯅꯤ ꯍꯦꯟꯀꯠꯂꯛꯀꯗꯧꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯛꯀꯗꯧꯕ ꯃꯌꯥꯝꯁꯦ ꯈꯪꯉꯕ
ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯈꯪꯉꯕ ꯅꯨꯡꯁꯤꯅꯕ ꯊꯝꯁꯤ ꯈꯪꯉꯕ ꯁꯤ ꯈꯛꯇꯪ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯨꯡ ꯈꯣꯏꯔꯝꯖꯩ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯁꯦ ꯑꯗꯨ ꯀꯃꯦꯟ ꯄꯤꯕ ꯀꯥꯟꯗ ꯐꯖꯗꯕ ꯈꯔꯒꯤ ꯈꯛꯇꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯒ ꯈꯔ ꯉꯥꯡꯈꯤꯕꯀꯣ ꯅꯣꯏ ꯁꯥꯎꯒꯅꯨ ꯑꯗꯨꯒꯤꯗꯃꯛꯇ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯒꯗꯧꯕ ꯑꯩ ꯀꯤꯒꯗꯧꯕ ꯅꯠꯇꯦ ꯅꯣꯏꯅ ꯊ꯭ꯔꯦꯇꯟ ꯇꯧꯔꯒꯁꯨ ꯅꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯒꯁꯨ ꯈꯪꯕ ꯅꯣꯏꯅ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯛ ꯇꯧꯅꯤꯡꯕ ꯇꯧ ꯑꯩ ꯀꯥꯏ ꯂꯩꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯗꯥꯏꯗ ꯍꯤꯡꯕꯅꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯅꯣꯏ ꯀꯔꯤꯃꯠꯇ ꯅꯣꯏ ꯏꯟꯐꯣꯔꯃꯦꯁꯟꯗ ꯀꯔꯤꯝꯇ ꯐꯪꯒꯗꯧꯕ ꯅꯠꯇꯦ ꯈꯪꯕ ꯕꯥꯏ